Thasi ki taranithoida Ahmedabad ta leiba Sardar Vallabhbhai Patel International Airport tagi paikhat kiba matung ikan Canadana kai kibada leikidrabi state asidagi Air India flight 171 gi cabin crew Nganthoi Sarma Kongbai Latpam gi Hakchang Ngashi state asida Yourakhre Miyamna leikidrabi gi mafamda ikai khumnaba utpaga loinana awaba phongdokre Yourakhre gi Hakchang Ahmedabad tagi Indigo gi flight 6E5118 ta puraktuna ngasi nungthil pung amaga minute tara tarakpa matamda Imphal International Airport ta thungki airport ta pangthokpa thauramda airport authority gi makok thongba official amadi staff sing imung manung gi miyoi sing Lok Sabha gi MP Dr. Angomcha Bimola Koijam Chief Secretary Prasant Kumar Singh DJP Rajiv Singh Khangabok AC gi MLA Surya Kumar Okram Desam Arambai Chengol yauna tongan ba loop singi miyoi singa loinana miyamna leikidrabi gi mafamda mit ki pi ga loinana leisu katuna ikai khumnaba utpaga loinana awaba phongdokki tungda miyam gi procession ga loinana Nganthoi gi Hakchang adu aroiba mathau mangam pangthoknaba airport gi mahaki poknafam Thawai district ki manung channa leiba Thawai awang leikai tamna puki Imphal dagi Thawai fawba chatpagi lambi paringi tongan ba mafam singda miyamna leikidrabi gi mafamda leisu katuna ikai khumnaba su utki
ꯏꯆꯥꯁꯤꯡꯒꯤ ꯃꯣꯏ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯣꯏꯅ ꯄꯥꯝꯖꯕ ꯀꯦꯔꯤꯌꯔ ꯃꯁꯥꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯄ꯭ꯂꯦꯌꯔ ꯑꯣꯏꯔꯛꯄꯒꯤ ꯁꯥꯏꯟꯅꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯒꯤ ꯉꯥꯟꯊꯣꯏ ꯃꯥꯏ ꯆꯥꯎꯊꯣꯛꯆꯩ ꯃꯥꯎꯗꯅ ꯑꯉꯥꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯕꯁꯨ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯤꯒ ꯑꯗꯨꯝ ꯁꯥꯒꯣꯟꯅꯕꯗ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯁꯨ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦ ꯚꯦꯔꯤ ꯄ꯭ꯔꯥꯎꯗ ꯑꯣꯐ ꯗꯦꯝ